ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ element ꯑꯃ ꯊꯤꯕꯒꯤ program ꯑꯃ ꯇꯧꯕ ꯌꯥꯅꯕ ꯑꯩꯈꯣꯏ ꯃꯥꯒꯤ program-ꯗꯣ ꯏꯕꯗ ꯆꯪꯕ technique ꯀꯔꯤ ꯀꯔꯥ ꯍꯥꯟꯅ ꯑꯩꯈꯣꯏ try ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ. ꯑꯩꯈꯣꯏ ꯁꯤꯗꯩꯗ array A ꯍꯥꯏꯕ ꯑꯃ ꯂꯧꯔꯦ. size-ꯅ ꯀꯌꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ 100 ꯑꯣꯏꯕ ꯑꯃ ꯂꯧꯔꯦ. size 100 ꯑꯣꯏꯕ ꯑꯃ ꯂꯧꯔꯦ. ꯃꯁꯤꯗ ꯌꯥꯎꯕ element 5 ꯌꯥꯎꯏ. number of element 5 ꯌꯥꯎꯔꯦ ꯁꯤꯗ. number of element 5 ꯑꯗꯨꯗ ꯑꯍꯥꯟꯕ A0ꯗ ꯌꯥꯎꯔꯤꯁꯦ 24, A1ꯗ 32, A2ꯗ 11, A3ꯗ 56, A4ꯗ 99. ꯁꯤꯒꯤ elementꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ element ꯑꯃ ꯑꯩꯈꯣꯏ ꯊꯤꯗꯣꯏꯅꯦꯕ. ꯑꯗꯨ ꯀꯃꯥꯏꯅ ꯊꯤꯒꯗꯒꯦ ꯍꯥꯏꯕ ꯇꯦꯛꯅꯤꯛꯇꯣ ꯑꯩꯈꯣꯏ ꯌꯦꯡꯁꯤ. ꯑꯍꯥꯟꯕꯗ A0ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯒꯗꯣꯏꯁꯦ A0 ꯃꯁꯥꯃꯛꯀ compare ꯇꯧꯕ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯃ ꯌꯥꯎꯔꯛꯀꯅꯤ last ꯍꯣꯔꯦꯟ ifꯀꯤ ꯄꯥꯔꯠꯇ ꯀꯣ. A ꯃꯁꯥꯃꯛꯀ compare ꯇꯧ ꯇꯥꯔꯗꯤ ꯃꯁꯥꯃꯛ ꯑꯗꯨꯝ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯈꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ element ꯑꯅꯤ A0ꯁꯤꯒ A1ꯁꯤꯒ ꯍꯥꯟꯅ compare ꯇꯧꯔꯅꯤ. ꯑꯅꯤꯁꯤꯒꯤ ꯑꯄꯤꯛꯄꯗꯣ ꯑꯗꯨ A0ꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯣꯅ ꯑꯩꯈꯣꯏ ꯍꯥꯏꯔꯅꯤ. ꯑꯗꯨꯀꯥꯟꯗ A0ꯗ ꯑꯄꯤꯛꯄꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯣ. ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯗ compare ꯇꯧꯕ ꯃꯇꯝꯗ 24ꯒ 32ꯒ compare ꯇꯧꯕ ꯃꯇꯝꯗ 24ꯅ ꯄꯤꯛꯄꯅꯤꯅ 24ꯁꯤ A0ꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯍꯧꯔꯦ. ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯃꯦ. ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣই ꯃꯊꯪꯒꯤ ꯄ꯭ꯔꯣꯁꯦꯁꯇ A0ꯁꯤꯒ A2ꯒ ꯑꯃꯨꯛ compare ꯇꯧꯕ. ꯑꯅꯤꯁꯤ compare ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯁꯤꯒꯤ ꯑꯄꯤꯛꯄ elementꯗꯣ ꯑꯗꯨ A0ꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯃꯣ ꯍꯥꯏꯕ. A0ꯗ ꯍꯧꯖꯤꯛ ꯑꯅꯤꯁꯤꯗꯒꯤ ꯄꯤꯛꯄ elementꯗꯣ A0ꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯗꯣꯏꯅꯦꯕ. A0ꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯃꯊꯪꯒꯤ comparison ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ A0ꯗ ꯍꯧꯖꯤꯛ ꯑꯄꯤꯛꯄ element 11ꯁꯦ ꯌꯥꯎꯔꯒ ꯂꯩꯔꯦ. 11ꯁꯤꯒ ꯑꯃꯨꯛ A3ꯒ A0ꯒ compare ꯇꯧꯔꯅꯤ. ꯑꯅꯤꯁꯤꯗꯒꯤ ꯑꯄꯤꯛꯄꯗ ꯑꯃꯨꯛ A0ꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯝꯃꯅꯤ. ꯍꯧꯖꯤꯛ ꯑꯅꯤꯁꯤ 11ꯒ 56ꯀꯁꯤ 11ꯅ ꯄꯤꯛꯄꯅꯦ 11 ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯦ. ꯑꯗꯨ ꯃꯊꯪꯒꯤ ꯂꯥꯁ comparison-ꯗꯅ A0ꯁꯤꯒ A4ꯒ element 5 ꯂꯩꯕ ꯃꯇꯝꯗ comparison ꯑꯩꯈꯣই 3 ꯇꯧꯏ. ꯌꯦꯡꯉꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ element 5 ꯂꯩꯕ ꯃꯇꯝꯗ comparison 3 ꯇꯧꯏ. ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ coding ꯏꯕ ꯀꯥꯟꯗ element ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ n ꯂꯧꯕ ꯃꯇꯝꯗ ꯍꯣꯔꯦꯟ n-1 ꯑꯅ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯦꯕ. ꯑꯗꯨꯒ n-1ꯁꯦ ꯇꯧꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯣ ꯍꯣꯔꯦꯟ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯔꯛꯀꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ comparison ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯣꯗꯤꯡꯗꯣ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕ ꯑꯩꯈꯣই ꯀꯣꯗ ꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯁꯤꯒꯤ ꯃꯥꯒꯤ ꯀꯣꯗꯤꯡ ꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯍꯥꯟꯕ ꯇꯧꯔꯤꯁꯦ element ꯑꯅꯤ compare ꯇꯧꯕꯅꯤ. element ꯑꯅꯤ ꯆꯥꯡꯗꯝꯅꯕ. element ꯀꯅꯥꯅ ꯀꯃꯥꯏꯅ ꯆꯥꯡꯗꯝꯅꯩ ꯍꯥꯏꯕ ꯃꯇꯝꯗ A0ꯁꯤꯒ A1ꯒ ꯑꯅꯤꯁꯦ ꯈꯛꯇꯅꯤ ꯆꯥꯡꯗꯝꯅꯩꯁꯦ. ꯑꯅꯤꯁꯤꯗ ꯀꯃꯥꯏꯅ ꯆꯥꯡꯗꯝꯅꯩ? A0ꯁꯤꯅ ꯀꯩꯒꯨꯝꯕ A1ꯁꯤꯗꯒꯤ ꯍꯦꯟ ꯇꯥꯔꯒꯗꯤ A0ꯁꯤꯗꯩꯗ A1ꯒꯤ ꯚꯦꯂꯨꯁꯦ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯕ. ꯑꯩꯈꯣꯏ ꯁꯤꯗꯩꯗ 24 greater than 32 ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯆꯨꯝꯕ꯭ꯔꯥ? ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯍꯦꯟ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯦꯕ. ꯍꯦꯟꯗ꯭ꯔꯕꯅꯤꯅ ꯃꯁꯥꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ A1ꯁꯦ ꯃꯁꯤꯁꯤꯅ A0ꯗꯒꯤ ꯄꯤꯛꯄꯅꯤꯅ A0ꯗ ꯌꯥꯎꯕ ꯃꯁꯥꯒꯤ elementꯁꯦ A0ꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯅꯦꯕ. ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯥꯟꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ else ꯄꯥꯔꯠꯁꯦ ꯄꯥꯡꯊꯣꯛꯑꯣꯏ, execute ꯇꯧꯔꯣꯏ. ꯑꯗꯨꯅ A0ꯗ ꯍꯧꯖꯤꯛ 24 ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯒꯅꯤ.
ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯀꯦꯁꯇ ꯍꯧꯖꯤꯛ A0ꯗ ꯑꯄꯤꯛꯄ ꯑꯦꯂꯤꯃꯦꯟꯗ ꯌꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ A2ꯒ ꯀꯝꯄꯦꯌꯔ ꯇꯧꯔꯦ ꯑꯗꯨ ꯑꯅꯤꯗꯨꯗꯒꯤ ꯑꯄꯤꯛꯄꯗꯣ A0ꯗ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ 24 greater than 11 ꯑꯗꯨꯗꯤ ꯁꯤ ꯀꯟꯗꯤꯁꯟꯁꯤ ꯆꯨꯝꯃꯕꯅꯤꯅ ꯍꯧꯖꯤꯛ A0 ꯁꯤꯗꯩꯗ 24 ꯂꯩꯔꯝꯕ ꯖꯒꯥꯁꯤꯗꯩꯗ ꯁꯤꯒꯤ 11ꯁꯤꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ A0ꯗ 11 ꯌꯥꯎꯔꯒ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯍꯧꯖꯤꯛ A0ꯗ 11 ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ 11ꯁꯤꯒ A4ꯗ ꯌꯥꯎꯕ ꯑꯦꯂꯤꯃꯦꯟꯁꯤꯒ ꯆꯥꯡꯗꯝꯅꯕ ꯇꯥꯔꯦ ꯀꯃꯥꯏꯅ A11 is greater than 56 ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯂꯥꯟꯕꯅꯤꯅ else ꯁꯤ ꯄꯥꯔꯠꯁꯦ ꯄꯥꯡꯊꯣꯛꯑꯔꯣꯏ ꯑꯗꯨꯅ A0ꯗ ꯌꯥꯎꯕ ꯚꯦꯂꯨꯁꯦ A0ꯗ ꯑꯗꯨꯝ ꯔꯤꯇꯦꯟ ꯇꯧꯔꯒ ꯌꯥꯎꯔꯒ ꯂꯩꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯁ ꯑꯣꯏꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯒꯗꯕꯁꯦ A0ꯒ A4ꯒ A0ꯗ 11 ꯌꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨꯝ 11ꯁꯤꯒ ꯍꯧꯖꯤꯛ ꯀꯝꯄꯦꯌꯔ ꯇꯧꯗꯣꯏꯁꯦ 99ꯒ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯃꯨꯛ ꯐꯣꯜꯁ ꯑꯣꯏꯔꯕꯅꯤꯅ ꯁꯤꯒꯤ else ꯄꯥꯔꯠꯁꯦ ꯄꯥꯡꯊꯣꯛꯑꯔꯣꯏ ꯑꯗꯨꯅ A0ꯗ 11ꯁꯤ ꯌꯥꯎꯔꯒ ꯂꯩꯔꯅꯤ 11 ꯍꯥꯏꯁꯤꯅ ꯑꯩꯈꯣই ꯄꯤꯔꯝꯃꯤꯕ ꯑꯦꯔꯦꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ element ꯑꯣꯏꯔꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯄ꯭ꯔꯤꯟꯠ ꯇꯧꯔꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ifꯀꯤ ꯄꯥꯔꯠꯁꯦ ꯃꯔꯤꯔꯛ ꯄꯥꯡꯊꯣꯛꯏ ifꯀꯤ ꯄꯥꯔꯠꯁꯦ ꯃꯔꯤꯔꯛ ꯄꯥꯡꯊꯣꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ element 5 ꯂꯩꯕꯅꯤꯅ comparison 3 ꯁꯤꯒꯤ ꯃꯔꯤꯁꯦ ꯍꯣꯔꯦꯟ ꯀꯔꯤꯅ represent ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ repeating ꯁꯤꯒꯤ repeating ꯍꯥꯏꯕꯗꯤ ifꯀꯤ मागी कंडीशनल चेक तौबसे मरीरक रिपीट मरीरक हंजलपा होरेन अखोना एलिमेंट सिदी एलिमेंट मंगा लेबगी मरी खक तौबा वाने हरे नंबर ऑफ एलिमेंट n लेतागदी n n-1 अदुबो कन तौदमना अदु यामना सांगमदा अखोना रिप्रेजेंट तौनोगेदमक्ता अखोगी वेरिएबल खरसिनगनी मरमदी सिदैदा यमो a0 हाबिदि कांस्टेंट होना a0 होना अदुम लाइरा अदुगा सिदै चेंज तौरिबा वेराइ तौरिबजिदि a1 a2 a3 a4 हाइबा समाना इरेगी इंडेक्स अमदा चेंज लाइबनिना होरेन सुंबा चेंज लाइब पॉसिबल होरेन I have variable अमा कोइ लौरकांदा दैदा हापगा सिगी मरी सिगी मागी रिप्रेजेंट तौनबा जनरलाइज होबा फॉर्म अमा नकोइ थोपा दरकार लेरे अदुगी इबि फोटो सिदा लेरा सिगी पोसिने अदुगी सी मसी यंगदा ꯑꯗꯨꯝ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯇꯧꯈꯤꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯀꯝꯄꯦꯔꯤꯖꯟ ꯑꯍꯥꯟꯕ ꯇꯧꯕꯗ ꯆꯪꯕ ꯀꯩꯅꯣꯗꯣ ꯁꯤꯗ ꯑꯗꯨꯝ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯖꯦꯅꯔꯦꯂꯥꯏꯖ ꯐꯣꯔꯝꯗ ꯁꯤꯗ ꯂꯩꯔꯦ 0 to I ꯚꯦꯔꯤꯑꯦꯕꯜ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ 0 to 1 0 to 2 ꯚꯦꯔꯤꯑꯦꯕꯜ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ I ꯒꯤ ꯚꯦꯂꯨꯁꯦ 0 दगिना होरेन मागी अखोइना लौरिबा n अदुगी पोसि लौरनी सिगी अखोइ आहानबा कंपैरिजन अमा तौरे मथंगदा अनि सुबा मथंगदा अहम सुबा मरी सुबा मासुम तौको यानो अखोइगी लूप से हंजन हंजन कनो तौबो या चत्तब प्रोसेस से हंजन हंजन तौबो यानबदमक्ता अखोइना for हाइबा लूप अम सिनारे मसिना I गी वैल्यू जे क्या 0 दगी हवलगा होरेन n बावो n हाइबजी होरेन नंगसाय हागिबा होरेन n हाइबजी अखोइना ngasai n एलिमेंट ले मतमदा n minus 1 बाव 1 फावोगी कोई steps 1 बा n minus 1 की n एलिमेंट ले बजे कोई नंबर ऑफ कंपैरिजन क्या तो गदगे हम तमदे n minus 1 तागुने बा अदुगी iteration process machine go aduda ren check to gai ta gadi akoina I je kai gumba 0 de hoboni na ren sumaina I jina 1 dagi hokta gadi ren I equal to or greater than n and sumaina iram gada bani adugo ako sidai da sumaina I is less than n sumaina iram bani na sidi
ꯑꯅꯤꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯃꯥꯟꯅꯕꯅꯤꯅ ꯁꯝꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯦꯂꯤꯃꯦꯟ 5 ꯂꯧꯔꯦ ꯍꯣꯔꯦꯟ 4 i ꯁꯤꯅ 4 ꯑꯣꯏꯕ ꯀꯥꯟꯗ i ꯁꯤꯅ 4 ꯑꯣꯏꯕ ꯀꯥꯟꯗ ꯑꯦꯂꯤꯃꯦꯟ 5 ꯁꯤꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯆꯨꯝꯅꯤ ꯁꯤ ꯅꯝꯕꯔ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯃꯁꯤꯐꯥꯎ ꯇꯧꯕꯒꯤ ꯏꯔꯣꯜꯂꯤꯕ ꯀꯩꯅꯣꯗꯨꯅꯤ ꯁ꯭ꯇꯦꯞꯇꯨꯅꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨ ꯃꯊꯪ 5 ꯁꯨꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯗ꯭ꯔꯦ 5 ꯁꯨꯕꯒꯤ ꯄꯣꯠꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯍꯣꯔꯦꯟ ꯁꯤꯒꯤ ꯐꯣꯔ ꯂꯨꯞꯁꯦ ꯃꯊꯟꯇ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤ ꯄꯥꯡꯊꯣꯛꯑꯣꯏ ꯍꯣꯔꯦꯟ 5 ꯁꯨꯕ ꯏꯇꯔꯦꯁꯟ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯁꯤ ꯀꯟꯗꯤꯁꯟ ꯆꯨꯝꯗꯕꯅꯤꯅ ꯁꯤ ꯐꯣꯔ ꯂꯨꯞꯁꯦ ꯄꯥꯡꯊꯣꯛꯑꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯅ ꯏꯔꯤꯕ ꯀꯣꯗ ꯃꯆꯥꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣই ꯉꯁꯥꯏꯗꯒꯤ ꯁꯤꯗꯒꯤ ꯁꯤ ꯇꯧꯕꯒꯤ ꯀꯣꯗ ꯃꯇꯦꯛꯇꯨꯅꯤ ꯁꯤꯗ ꯍꯣꯔꯦꯟ ꯔꯟ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯁꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯠꯊꯣꯛꯏꯀꯣ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯗꯇ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯩꯗꯧꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯎꯋꯦꯁ ꯁ꯭ꯃꯣꯂꯦꯁ ꯑꯗꯒꯤ ꯂꯤꯁ minimum element in array ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯤꯁ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯂꯥꯎꯋꯦꯁ ꯑꯣꯏꯕ ꯁ꯭ꯃꯣꯂꯦꯁ ꯑꯣꯏꯕ ꯃꯤꯅꯤꯃꯝ ꯑꯣꯏꯕ ꯑꯦꯂꯤꯃꯦꯟ ꯑꯃ ꯊꯤꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯦꯟ ꯂꯩꯔꯦ ꯁꯤꯗ ꯑꯦꯔꯦ ꯂꯥꯎꯔꯦ ꯑꯦꯔꯦꯁꯤ ꯀꯔꯤ ꯇꯥꯏꯞꯀꯤ ꯐ꯭ꯂꯣꯠ ꯇꯥꯏꯞꯀꯤ ꯑꯣꯏꯅ ꯂꯥꯎꯔꯦ ꯑꯦꯔꯦꯁꯦ ꯆꯪꯕꯤꯔꯛꯑꯣꯅ ꯑꯦꯔꯦ ꯅꯝꯕꯔ ꯀꯌꯥ ꯆꯪꯉꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨ ꯆꯪꯉꯛꯀꯗꯕ ꯅꯝꯕꯔꯗꯨ ꯁꯤꯗ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯊꯪꯗ ꯆꯪꯉꯛꯀꯗꯕ ꯑꯦꯔꯦ ꯅꯝꯕꯔꯗꯣ ꯑꯗꯨ ꯀꯗꯥꯏꯗ ꯁ꯭ꯇꯣꯔ ꯇꯧꯅꯤ ꯅꯝꯕꯔ ꯑꯣꯐ n ꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯚꯦꯔꯤꯑꯦꯕꯜ n ꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯆꯪꯕꯤꯔꯛꯑꯣꯅ ꯃꯥꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯦꯀꯣ ꯆꯪꯉꯛꯏꯕ ꯄꯣꯠꯁꯦ ꯐꯣꯔ ꯂꯨꯞ ꯑꯃ ꯁꯤꯖꯤꯟꯅꯀꯥꯟꯗ ꯑꯦꯔꯦ ꯑꯦꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯁꯤꯗ scanf ꯐꯪꯁꯟ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯔꯝꯃꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯈꯤꯕ ꯀꯣꯗꯤꯡꯗꯣ ꯁꯤꯗꯩꯗ ꯁ꯭ꯃꯣꯂꯦꯁ ꯑꯦꯂꯤꯃꯦꯟꯗꯣ ꯁꯔꯆ ꯇꯧꯅꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯊꯝꯃꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯊꯣꯔꯛꯏꯕ ꯄꯣꯠꯇꯣ ꯅꯝꯊꯣꯛꯅꯕꯒꯤ ꯄ꯭ꯔꯤꯟ ꯂꯥꯏꯟ ꯑꯃ ꯍꯥꯞꯄꯝꯃꯦ A0ꯗ ꯌꯥꯎꯕ ꯏꯟꯗꯦꯛꯁ A0ꯗ ꯌꯥꯎꯕ ꯄꯣꯠꯇꯣ ꯑꯗꯨꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ n ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯦꯂꯤꯃꯦꯟ ꯆꯪꯕꯤꯔꯛꯑꯣꯅ ꯑꯦꯂꯤꯃꯦꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ 7 ꯆꯪꯉꯁꯤ 7 ꯆꯪꯉꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ 45 ꯅꯦꯛꯁꯇ 90 ꯅꯦꯛꯁꯇ 1 ꯅꯦꯛꯁꯇ 0 ꯅꯦꯛꯁꯇ 67 ꯅꯦꯛꯁꯇ 45 ꯅꯦꯛꯁꯇ 22 ꯍꯥꯏꯅ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯀꯔꯝꯕ ꯅꯝꯊꯣꯔꯛꯏ ꯍꯧꯖꯤꯛ 0ꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯅꯤ 0 ꯅꯝꯊꯣꯔꯛꯑꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ 0.00 ꯅꯝꯃꯛꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯐ꯭ꯂꯣꯠ ꯇꯥꯏꯞꯇ ꯅꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯄꯣꯏꯟꯠ 2 ꯁꯤꯗ ꯍꯥꯞꯄꯝꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤꯅꯤꯀꯣ ꯑꯣꯀꯦ ꯁꯤꯐꯧꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯂꯦꯁ ꯑꯦꯂꯤꯃꯦꯟ ꯑꯃ ꯑꯦꯔꯦ ꯃꯅꯨꯡꯗ ꯊꯤꯕꯒꯤ ꯀꯣꯗꯤꯡꯁꯤꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕꯁꯤ ꯁꯤꯐꯧꯅꯤ